The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong Chaba si Mangan Bigano masimag contact tawbirau terms and conditions apply. Good afternoon, Elite TV gi test of cartoon gi mahaw meng tabiru sing mahaw taram lokchari moran nga sim fala phongba paw se sing gi cartoon sing da cartoonist sing na kari phongdong ni ba kari khangan ni ba kari wa phum phum na puri ba habdu mayam da kitang elaborate toraga takse na bigi tanza aduni amba lokhachage sanga express ki onthok pani da haibsida onthok pani da hariba cartoon si di yengbiu mayam kulai pa mayam changhelak pani aduna aina he haijabudo hoi cartoonist BBS ki sti yamna dum nature da aduga leireba che waya singda sai tharaga mun mo silaga prajana phongdon musnataba adum leitara nature na sa oi ba yai adum yam si phongdon bagi siam ui ayam matam da man hai usi ani si wari sanla bane hidak chaba khakta natna ana bagi horokum thidok pa darka lei as changche leiba mayam si yenguna hojik to an to amba uliba si cookie militants mayam ma chang pagi akoi national media India akoi India today da gari mapur ohum okay militants in the yogre ka have form si national media da phongdu pa lekhrabni adu yo form duni adais da ama leire khuduga sida ojepo kono sina phongde ningthau palingai matam dadi toina tattane selambri do haujikna sanjen thongi haino mukhungda chawba tanadana mukhaina dana leibani dona mamangda khoina dum ugre Kamai to gige hai pot to ugi poni adais de hajikti khoi ju mukna raga lei resineba matam den do pani matam di to chatana go to hill go to village kari kra chatna le mani hajikti ning tho pa da go chap manaba haujina hauchen thong heno mukhung chawa tana dana mukhai na lei bani do na haiba ai changkhile myam si kemta to bungam daba koi article 355 chana chana di habi ga chobo issue leiba resumna kanda security advisor to CM hapchal lakpa Sigo mayam si leibani adun hauji changkhile mayam sing da of course national media su mayam hai gre kulai mayam thungre khot khre na duga kemta to bungam de khoigi se kari oirigi na even nature de lejere ba uchek sina khan ba uchek sina mu praja gi mo chilini praja sina khan mu wakhan do praja dagi hendok tana khoigi sao uchek sina su khalle e habagi wafam dani uri se duna hidak chaba khaktana na bagi horokum thidokpa khakta yaroi na bagi horokum thidokpa darka oi and as sangchile mayam se yengona aduni sai uri film si yamna phajana cartoonist na ura kanda Manipur ki hauji leiriba situation si ura kanda ni yamna phajaba mayam da wakhal khalan naba kaino phongdo nungge de si kaino na hajik te swai jida koi matam natte ji politics tongdana amana chief minister sinba sindaba du matam natte ji politics songna leire congress ka mu BJP su longna leire noi do drama ni akhoi den natte akhoi ne drama ni noi den drama ni launa leiba ji launa bagi matam natte asi masugum tuni sengmai gi jaga lekin thebida changkhila tane attack tawrani haibagi paw sibu leiramne ji ton ton phogok chau ikhaida khopchalaga bunker saraga leire ate nangna jaga singda maitai khul taramba jaga chu changkhila bunker saraga leire abda kem to ngamdra leiba pot ne ba ko ji leire pose sida ne ba praja sin yam saw sheduna mating thu haibani na mayam to giba
resign tꯧꯒꯅꯣꯅ ꯂꯥꯎꯈꯤꯕꯗꯨ ꯅꯊꯧ ꯄꯥꯡꯊꯣꯛꯎ ꯅꯪꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯅ ꯍꯥꯏꯕꯅꯤꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯥꯎꯕꯗꯨꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯎꯆꯦꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯎꯆꯦꯛꯁꯤꯡꯁꯤꯅ ꯄ꯭ꯔꯖꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯐꯣꯡꯗꯣꯛꯄ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯑꯇꯣꯞꯄꯅꯤꯗ ꯍꯥꯏꯔꯤꯕ ꯆꯥꯡꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤꯁꯦ ꯃꯊꯪꯗ ꯂꯩꯔꯤꯕꯁꯤꯅ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯕꯗꯨꯅꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔ ꯑꯃꯅꯤ ꯑꯁꯤ ꯃꯤꯅꯤꯁꯇꯔꯁꯦ ꯉꯔꯥꯡꯒꯤꯗꯨ ꯑꯗꯨꯝ ꯂꯧꯕ ꯌꯥꯏ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯉꯔꯥꯡ ꯆꯤꯡ ꯀꯥꯔꯨꯕꯗꯨꯗ ꯕꯦꯁ ꯇꯧꯔꯒ ꯑꯗꯨꯝꯕ ꯁꯥꯒꯠꯄ ꯀꯥꯔꯇꯨꯟꯅꯤ ꯏꯃꯥꯏ ꯁꯤꯔꯝꯅꯤꯗ ꯈꯨꯔꯥꯅ ꯍꯥꯏꯕ ꯑꯗ ꯁꯥꯔ ꯆꯤꯡꯊꯛꯁꯤꯗ ꯀꯥꯈꯠꯂꯛꯏꯕꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯇ꯭ꯔꯪ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯗꯕ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯩꯈꯣꯏ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯝ ꯐꯣꯡꯗꯣꯛꯏꯕ ꯋꯥꯐꯝꯁꯤ ꯉꯔꯥꯡ ꯀꯃꯥꯏꯅ ꯇꯧꯅ ꯆꯪꯉꯤꯅꯣ ꯁ꯭ꯄꯣꯔꯠꯇ ꯆꯪꯉꯤꯗꯣ ꯀꯔꯤꯅꯣ ꯑꯗꯒꯤ ꯃꯌꯥꯝ ꯑꯃꯅ ꯂꯩ ꯀꯠꯂꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗ ꯀꯠꯄꯤꯗ꯭ꯔꯤ ꯑꯩꯈꯣꯏꯔꯣꯝꯒꯤꯅ ꯀꯠꯇꯦ ꯃꯌꯥꯝ ꯍꯥꯏꯅꯕ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯆꯤꯜ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯦꯟꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯌꯥꯝ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯅꯦꯅ ꯀꯠꯄ ꯌꯥꯏ ꯑꯇꯩꯗꯅ ꯀꯠꯇ꯭ꯔꯤ ꯀꯩꯅꯣ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃꯁꯨ ꯍꯪꯅꯔꯛꯄ ꯇꯥꯟꯖꯥ ꯆꯥꯅꯔꯨꯕ ꯆꯠꯂꯨꯕ ꯁꯤꯆꯨꯋꯦꯁꯟ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯉꯔꯥꯡ ꯄꯤꯛꯆꯔꯁꯨ ꯑꯣꯏꯔꯦ ꯆꯤꯡꯗ ꯀꯥꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯥꯡ ꯇꯨꯄꯤꯒ ꯎꯞꯄꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯎꯞꯄꯁꯨ ꯑꯗꯨꯅꯤ ꯍꯦꯜꯃꯦꯠꯀ ꯎꯞꯄꯒ ꯀꯥꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯗ ꯇꯧꯔꯛꯏꯁꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯀꯥꯏꯅꯣ ꯑꯗꯨꯅ ꯁꯦꯀꯨꯔꯤꯇꯤ ꯔꯤꯖꯟꯗ ꯉꯔꯥꯡ ꯀꯥꯈꯠꯂꯨꯔꯒ ꯍꯟꯊꯔꯦ प्रजाꯁꯤꯡꯗ ꯊꯥꯗꯣꯛ ꯄꯤꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯥꯁꯤꯗ ꯕꯪꯀꯔ ꯁꯥꯖꯤꯜꯂꯛꯄ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯤ ꯐꯧꯒꯥꯎꯆꯥꯎ ꯏꯈꯥꯏꯒꯤ ꯂꯩꯔꯤ ꯑꯇꯩ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯗ ꯂꯩꯔꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀꯗꯥꯡꯕꯟꯗ ꯂꯩꯔꯤ ꯂꯩꯃꯔꯥꯝꯗ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯑꯍꯤꯡ ꯇꯨꯝꯗꯅ ꯌꯥꯔꯤꯑꯒ ꯂꯩꯕ ꯃꯇꯝꯅꯤ ꯂꯣꯏꯅꯃꯛ ꯂꯩ ꯑꯗꯨꯅ ꯐꯤꯕꯝꯁꯤꯗꯩꯗꯅꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯀꯥꯕꯗꯨꯗ ꯑꯍꯟꯗꯨꯅ ꯐꯣꯡꯗꯣꯛꯄ ꯁꯨꯝ ꯃꯤꯅ ꯎꯕꯗꯣ ꯃꯌꯥꯝꯅ ꯉꯥꯡꯅꯕꯗꯨ ꯎꯔꯀꯥꯟꯗ ꯀꯥꯔꯇꯨꯅꯤꯁꯁꯤꯅ ꯑꯩꯈꯣꯏ ꯊꯥꯔꯛꯄ ꯁꯩꯊꯥꯔꯛꯄꯅꯤ ꯉꯔꯥꯡ ꯆꯤꯡ ꯀꯥꯕꯒꯤ ꯁꯤꯟꯗꯨꯗ ꯁꯍꯔ ꯆꯤꯡꯊꯛꯁꯤꯗ ꯀꯥꯈꯠꯂꯛꯏꯕꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯇ꯭ꯔꯪ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯅ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯔꯤꯖꯥꯏꯅꯦꯁꯟꯒꯤꯗꯣ ꯗ꯭ꯔꯃꯥ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯋꯥꯐꯝꯅꯤ ꯑꯩꯅ ꯍꯦꯟꯅ ꯏꯂꯥꯕꯣꯔꯦꯠ ꯇꯧꯗ꯭ꯔꯒꯁꯨ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯟ ꯑꯁꯤꯗ ꯎꯔꯛꯄ ꯑꯗꯨꯒ ꯃꯥꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯀꯩꯗꯧꯕꯒꯤ ꯆꯪꯉꯤꯅꯣ ꯂꯥꯟꯐꯝꯗꯨꯗ ꯀꯥꯏꯅ ꯁꯣꯏꯔꯗꯤꯒ ꯍꯥꯏꯕ ꯃꯌꯥꯝ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯗꯣꯟ ꯄꯣꯝꯖꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯋꯥꯖꯕ ꯑꯗꯨ ꯃꯌꯥꯝꯗꯨ ꯎꯠꯊꯣꯔꯛꯄ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦ ꯍꯥꯏꯁꯤꯗ ꯂꯩꯔꯤꯁꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯃꯅꯤ ꯑꯃꯅ ꯁꯦꯟꯇꯔꯗꯒꯤ ꯂꯥꯛꯄ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯅꯤ ꯑꯗꯩꯗ ꯁꯦꯟꯇꯔꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯗ ꯀꯥꯞꯄꯒꯤ ꯑꯣꯔꯗꯔ ꯑꯃꯠꯇ ꯄꯤꯔꯛꯇꯦꯅ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯃꯃꯥꯡꯗ ꯂꯩꯔꯦ ꯃꯃꯥꯡꯃꯛꯇꯗ ꯌꯨꯝ ꯃꯩ ꯊꯥꯕ ꯃꯩꯇꯩꯒꯤ ꯌꯦꯟ ꯍꯨꯔꯥꯟꯕ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯑꯣꯛ ꯍꯨꯔꯥꯟꯕ ꯀꯔꯤꯒꯤ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯇꯧꯕ ꯃꯦꯗꯤꯌꯥꯗ ꯊꯦꯡꯅꯈ꯭ꯔꯦ ꯑꯗ ꯉꯁꯥꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯑꯣꯔꯗꯔ ꯐꯪꯗꯦꯅ ꯑꯗꯨꯝ ꯂꯩꯕꯗꯨꯅꯤ ꯑꯗ ꯇꯁꯦꯡꯕꯅꯤ ꯑꯣꯔꯗꯔ ꯐꯪꯗ꯭ꯔꯒꯗꯤ ꯃꯣꯏꯗ ꯀꯥꯞꯄ ꯂꯥꯟꯗ ꯑꯣꯔꯗꯔ ꯐꯪꯗ꯭ꯔꯒꯗꯤ ꯀꯥꯞꯄꯗ ꯃꯣꯏ ꯀꯥꯔꯣꯏꯗꯣꯏꯅꯤ ꯃꯣꯏꯁꯨ ꯑꯃꯨꯛ ꯁꯖꯥꯏ ꯆꯥꯗꯣꯏꯅꯤ ꯁꯁꯄꯦꯟ ꯇꯧꯗꯣꯏꯅꯤ ꯊꯕꯛꯇꯤ ꯇꯠꯇꯣꯏꯅꯤ ꯃꯆꯥ ꯃꯁꯨ ꯊꯥꯛꯏꯕꯅꯤ ꯃꯌꯥꯝ ꯇꯧꯔꯤꯅꯤ ꯑꯗꯨꯗ ꯄ꯭ꯔꯖꯥꯁꯤꯅ ꯍꯥꯏꯔꯦ ꯑꯣꯔꯗꯔ ꯄꯤꯔꯛꯇꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯗꯥꯏ ꯈꯨꯠꯂꯥꯏꯗꯣ ꯄꯤꯔꯛꯎ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯖꯒꯦꯅ ꯆꯥꯛꯄ ꯍꯦꯟꯒꯠꯂꯛꯄ ꯃꯃꯥꯡꯃꯛꯇꯗ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯁꯥ ꯁꯟ ꯍꯥꯠꯄ ꯃꯌꯥꯝ ꯑꯃ ꯍꯟꯗꯛꯇ ꯇꯧꯔꯤꯗꯨꯅꯤ ꯁꯥ ꯁꯟ 3 ꯑꯃ ꯃꯥꯡꯈ꯭ꯔꯦ ꯑꯗꯩ 4 ꯑꯃ ꯅꯣꯡꯃꯩ ꯄꯥꯜꯂꯒ ꯂꯩꯔꯝꯗꯅ ꯂꯥꯌꯦꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯁꯨ ꯌꯥꯎꯈꯤꯕꯗꯨꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯄꯣꯠꯇꯨ ꯌꯥꯎꯔꯛꯇꯦ ꯏꯔꯝꯗꯝꯁꯤꯗ ꯄꯣꯛꯄ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯎꯔꯛꯇꯕꯒꯤ ꯃꯐꯝꯅꯦꯅ ꯃꯌꯥꯝ ꯑꯃꯁꯨ ꯐꯣꯡꯗꯣꯛꯄ ꯂꯩ ꯑꯗꯨꯅꯅꯤ ꯉꯁꯥꯏꯁꯤ ꯄ꯭ꯔꯖꯥꯁꯤꯅ ꯂꯥꯎꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯅꯤ ꯐꯔꯦ ꯅꯣꯏ ꯑꯣꯔꯗꯔ ꯄꯤꯗꯦ ꯍꯥꯏꯗꯗꯤ ꯈꯨꯠꯂꯥꯏꯗꯣ ꯄꯤꯔꯣꯅ ꯑꯗꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯈꯨꯠꯂꯥꯏ ꯂꯧꯈꯤꯕ ꯃꯌꯥꯝ ꯇꯧꯈꯤꯕ ꯃꯌꯥꯝ ꯂꯧꯕ ꯍꯧꯔꯛꯄꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯍꯧꯔꯛꯄꯅꯤ ꯒꯟ ꯁꯣꯞ ꯃꯣꯏꯅ ꯍꯨꯔꯥꯜꯂꯒ ꯂꯨꯠ ꯇꯧꯔꯒ ꯄꯨꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯦꯂꯤꯒꯦꯁꯟ ꯀꯥꯎꯟꯇꯔ ꯑꯦꯂꯤꯒꯦꯁꯟꯗꯨꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯅꯤ ꯃꯗꯨꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃꯁꯨ ꯁꯦꯝꯗꯅ ꯀꯟꯅ ꯊꯤꯖꯤꯜꯂꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯅꯤ ꯁꯤꯗ ꯑꯩꯈꯣꯏ ꯃꯤꯅ ꯈꯨꯠꯂꯥꯏ ꯐꯖꯕ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟ ꯄꯥꯏꯔꯒ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯊꯥꯡꯖꯧꯅ ꯌꯣꯝꯄꯥꯛꯅ ꯀꯃꯥꯏꯅ ꯊꯦꯡꯅꯒꯗꯣꯏ ꯍꯥꯏꯗꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯥꯎꯕ ꯈꯨꯂꯥꯎꯗꯨ ꯑꯗꯨꯅꯤ CRPF ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯀꯔꯤꯝꯇ ꯇꯧꯗꯅ ꯂꯩꯕꯗꯨꯗ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯗꯨꯅꯤ ꯍꯧꯖꯤꯛ ꯂꯥꯎꯔꯤꯕꯁꯤ ꯑꯗꯨꯅ ꯅꯣꯏꯅ ꯑꯣꯔꯗꯔ ꯐꯪꯗꯦ ꯍꯥꯏꯔꯒꯗꯤ ꯈꯨꯠꯂꯥꯏꯗꯨ ꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯊꯦꯡꯅꯖꯔꯒꯦ ꯑꯩꯈꯣꯏ ꯊꯦꯡꯅꯖꯔꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯗꯨ ꯍꯥꯏꯔꯤꯕ ꯀꯥꯔꯇꯨꯟꯁꯤꯗ ꯄꯨꯔꯛꯄꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯁꯤ ꯂꯦꯠ ꯑꯁ ꯌꯨꯅꯥꯏꯠ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ MLA ꯑꯩꯈꯣꯏ ꯇꯨꯄꯤ ꯎꯞꯄ ꯑꯩꯈꯣꯏꯗꯤ ꯇꯨꯄꯤꯒꯨꯝꯕ ꯄꯨꯖꯥ ꯄꯥꯇ꯭ꯔ ꯌꯦꯡꯗꯤ ꯑꯩꯈꯣꯏ MLA ꯃꯤꯅꯤꯁꯇꯔꯅ ꯂꯧꯏ ꯁꯥꯔ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯁꯤ ꯑꯅ ꯍꯥꯏꯕ ꯃꯥꯅ ꯄꯨꯟꯁꯤꯟꯅꯕ ꯂꯨꯞ ꯑꯃ ꯁꯦꯝꯁꯦꯅ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯂꯨꯞꯁꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯊꯦꯡꯅ ꯃꯌꯥꯝ ꯈꯪꯒꯅꯤ ꯂꯨꯞꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯖꯒꯥ ꯖꯒꯥ ꯈꯨꯗꯤꯡꯒꯤ ꯑꯋꯥꯡꯒꯤ ꯈꯥꯒꯤ ꯅꯣꯡꯄꯣꯛꯀꯤ ꯅꯣꯡꯆꯨꯞꯀꯤ ꯂꯨꯞ ꯃꯌꯥꯝꯁꯤꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄꯁꯤꯅ ꯃꯣꯠ ꯃꯥꯟꯅꯔꯛꯇ꯭ꯔꯕ ꯀꯔꯤꯒꯨꯝꯕꯗ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯒꯤ ꯄꯣꯠꯁꯤ ꯎꯕ ꯐꯪꯉꯤ ꯑꯗꯨꯅꯤ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯁꯤ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯄꯨꯟꯁꯤꯟꯅꯕ ꯂꯨꯞ ꯑꯃ ꯃꯥꯅ ꯁꯦꯝꯈꯤꯁꯦꯅ
ꯌꯥꯝꯅ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕꯗꯤ ꯑꯣꯏꯔꯒ ꯋꯥꯍꯟꯊꯣꯛ ꯄꯤꯕ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯊꯍꯟꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦꯍꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯋꯥꯔꯤꯁꯦ ꯃꯌꯥꯝꯁꯦ ꯁꯥꯟꯅꯔꯤꯕꯅꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯀꯩꯊꯦꯜ ꯄꯣꯂꯛꯇ ꯀꯔꯤꯗ ꯃꯌꯥꯝꯁꯦ ꯍꯣꯇꯦꯜꯗ ꯀꯔꯤꯗ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅꯤ ꯑꯣꯅꯔꯦꯕꯜꯁꯤꯡ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯎꯠꯊꯣꯛꯄꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤꯖꯥꯠꯂꯥ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯗꯅꯤ ꯈꯨꯠꯁꯥꯎꯅꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯅꯣꯏ ꯀꯩꯗꯧ ꯂꯩꯔꯤꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯂꯦꯛꯇꯦꯠꯅꯦꯅ ꯂꯩꯔꯒ ꯅꯣꯏ ꯍꯨꯝꯐꯨꯒꯤ ꯃꯅꯨꯡꯗ 30 ꯑꯃ ꯆꯠꯈ꯭रे 50 ꯌꯥꯎꯔꯦ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯣꯠꯅꯔꯤꯒꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯨꯝ ꯋꯥꯔꯛꯄ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯁꯤ ꯍꯥꯡꯗꯣꯛꯇꯦ ꯌꯦꯠꯅꯕ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡ ꯀꯨꯀꯤꯒ ꯃꯩꯇꯩꯒꯗ ꯅꯠꯇꯕꯤꯗ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯂꯩꯔꯤꯕ ꯑꯇꯩ ꯐꯨꯔꯨꯞꯁꯤꯡ ꯋꯥꯔꯛꯄ ꯃꯣꯏꯁꯨ ꯈꯣꯏꯆꯥꯎꯅꯔꯛꯄ ꯅꯨꯃꯤꯠ 60ꯅꯤ ꯍꯦꯜꯂꯕ ꯁꯤꯐꯥꯎꯗ ꯏꯔꯥꯡ ꯂꯦꯞꯇꯕ ꯍꯥꯏꯋꯦ ꯕ꯭ꯂꯣꯀꯦꯠ ꯇꯧꯔ ꯂꯩꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯆꯩ ꯃꯃꯜ ꯄꯛꯅ ꯋꯥꯡꯕ ꯌꯦꯟ ꯀꯦꯖꯤꯗ ꯂꯨꯄꯥ 350 330 ꯌꯧꯔꯛꯑꯕꯅꯤ ꯂꯨꯄꯥ 130ꯗꯪ ꯄꯤꯔꯝꯕ 200ꯗ ꯄꯤꯔꯝꯕ ꯌꯦꯟ ꯀꯦꯖꯤ ꯑꯃꯗ ꯑꯗꯨꯅ ꯌꯦꯟ ꯆꯥꯕ ꯉꯝꯃꯛꯇ꯭ꯔꯤꯕ ꯃꯐꯝꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯂꯣꯏꯅ ꯇꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗꯩꯗ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯑꯆꯧꯕ ꯋꯥꯍꯪꯅꯤ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜꯁꯤꯡꯁꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯎꯠꯊꯣꯛꯄ ꯃꯇꯝ ꯌꯧꯗ꯭ꯔꯤꯖꯥꯠꯂꯥꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯉꯥꯡꯅꯕꯗꯨꯅꯤ ꯑꯗ ꯄ꯭ꯔꯖꯥ ꯑꯃꯅ ꯍꯥꯏꯔꯦ ꯚꯣꯠꯇꯣ ꯎꯠꯊꯣꯛꯈꯤꯕꯗꯒꯤ ꯂꯦꯝꯍꯧꯗ꯭ꯔꯖꯥꯠꯅꯤꯅ ꯚꯣꯠꯇ ꯊꯧꯅꯥ ꯍꯥꯞꯄꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯕꯁꯤ ꯂꯦꯝꯍꯧꯗ꯭ꯔꯖꯥꯠꯅꯤ ꯍꯥꯏꯗꯅ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯑꯃ ꯄ꯭ꯔꯖꯥꯁꯤꯡ ꯂꯧꯔꯛꯄꯗꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯏꯂꯦꯛꯇꯦꯠ ꯃꯌꯥꯝꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯝꯕ ꯃꯦꯁꯦꯖ ꯄꯤꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯃꯣꯠꯂꯤ ꯃꯟꯗꯦ ꯁꯤꯗ ꯍꯥꯏꯔꯤ ꯁꯔ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ ꯍꯥꯏꯕꯅꯤ ꯁꯔ ꯏꯠ ꯏꯁ ꯑ ꯅꯣꯇꯤꯁ ꯇꯨ ꯌꯣꯔ ꯄ꯭ꯔꯤꯄꯣꯟ ꯔꯤꯇꯥꯌꯔꯃꯦꯟ ꯄ꯭ꯂꯥꯟ ꯃꯁꯤꯒꯤ ꯅꯪꯒꯤ ꯌꯩꯈꯠꯂꯕ ꯑꯗꯨꯒꯤ ꯅꯪꯒꯤ ꯔꯤꯇꯥꯌꯔꯃꯦꯟꯒꯤ ꯄ꯭ꯂꯥꯟꯅꯤ ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯑꯥꯎꯠ ꯑꯣꯐ ꯗ 3 ꯁ꯭ꯀꯦꯝ ꯑꯩꯈꯣꯏꯒꯤ ꯆꯦꯟꯅꯈꯤꯕ ꯁ꯭ꯀꯦꯝ 3ꯒꯤ ꯃꯅꯨꯡꯗ ꯑꯣꯟꯂꯤ 1 ꯃꯦꯟꯁꯟ ꯍꯤꯌꯔ ꯑꯃꯈꯛꯇꯪ ꯁꯤꯗ ꯃꯦꯟꯁꯟ ꯇꯧꯔꯦꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯦꯝ ꯀꯌꯥꯗ ꯁꯦꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯔ ꯏꯁ ꯅꯣꯇꯤꯁ ꯇꯨ ꯌꯣꯔ ꯄ꯭ꯔꯤꯄꯣꯟ ꯔꯤꯇꯥꯌꯔꯃꯦꯟ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯔꯤꯇꯥꯌꯔ ꯇꯧꯅꯕꯒꯤ ꯑꯗꯨꯝꯕ ꯅꯣꯇꯤꯁꯇꯨꯅꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝ ꯅꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯦꯝ ꯃꯌꯥꯝ ꯑꯃ ꯇꯧꯈꯤꯕ 3ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯃꯛ ꯁꯤꯗ ꯃꯦꯟꯁꯟ ꯇꯧꯔꯛꯑꯦꯗꯅ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ ꯄꯟꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯏꯍꯨꯜ ꯀꯔꯤ ꯂꯩꯔꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯐꯥꯎꯔꯤ ꯑꯗꯨꯒ ꯀꯥꯔꯇꯨꯅꯤꯁꯀꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯤ ꯍꯥꯏꯕꯁꯤ ꯎꯠꯊꯣꯛꯄ ꯌꯥꯝꯅ ꯐꯖꯕ ꯑꯗꯨ ꯀꯥꯔꯇꯨꯟ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯃꯗ ꯈꯕꯔꯁꯤ ꯂꯣꯏꯅ ꯂꯧꯕꯗꯤ ꯑꯩꯈꯣই ꯉꯝꯗꯕ ꯑꯃꯅꯤ ꯂꯧꯅꯕ ꯑꯗꯨꯅ ꯁꯤꯗꯗꯤ ꯃꯦꯁꯦꯖ ꯌꯥꯝꯅ ꯐꯖꯕ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃ ꯄꯤꯕ ꯈꯕꯔꯁꯦ ꯄꯨꯔꯥ ꯂꯃꯥꯏ 12 ꯄꯥꯟꯕ 13 ꯄꯥꯟꯕꯁꯦ ꯄꯥꯔꯨꯗ꯭ꯔꯒꯁꯨ ꯌꯥꯝ ꯁꯥꯡꯅ ꯄꯥꯔꯨꯗ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯟꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯄꯤꯅꯤꯡꯉꯤꯕ ꯑꯥꯔꯊꯁꯤ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯁꯤ ꯑꯗꯨꯝ ꯎꯕ ꯐꯪꯕ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯂꯣꯏꯅꯃꯛ ꯐꯪꯗꯕꯅꯤꯅ ꯐꯣꯡꯗꯣꯛꯄ ꯌꯥꯗꯕ ꯋꯥꯐꯝ ꯏꯁꯥ ꯏꯊꯟꯇ ꯄꯥꯖꯧ ꯀꯥꯏꯅ ꯍꯥꯏꯕ ꯎꯠꯄꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯤꯇꯪ ꯍꯥꯏꯔꯒ ꯏꯂꯥꯕꯣꯔꯦꯠ ꯇꯧꯔꯒ ꯃꯌꯥꯝꯁꯤꯗ ꯚꯥꯞ ꯇꯥꯃꯤꯟꯅꯅꯕ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯅꯕ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯝꯕ ꯄꯨꯊꯣꯛꯆꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯐꯤꯗꯕꯦꯛ ꯁꯦꯁꯟ ꯄꯤꯕꯤꯌꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯄꯨꯡ 1ꯗ ꯂꯥꯏꯚ ꯑꯗꯨꯒ ꯄꯨꯡ 4ꯗꯅ ꯔꯤꯄꯤꯠ ꯇꯦꯂꯤꯀꯥꯁ ꯑꯣꯏꯅ ꯁꯟꯗꯣꯛꯆꯕ ꯑꯗꯨꯝꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟ ꯃꯍꯥꯎꯅꯤ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪꯅꯤꯖꯔꯤ The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia-gi apamba model-sing supnadagi lupa 10,000 khaktang puthokpiduna loan oina lawba yabagi khudongchaba pizare.
Akupa marolgidamag contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong Jaba si Mangan Biganu ngasi mag-contact tawbirau terms and conditions apply.